HEK POKPAGA hospital da thamamaga mama amasung mapa tuminna sienkiba dharma sandokpa amasung malemda kwaidagi demand laiba motivational speaker Nicholas James Vujicic mahaki warini. Nicholas James Vujicic 4 December 1982 da Australia gi Melbourne hariba mafam aduda mahakpoki. Mahaki mapa Boris le pastor ni aduga mama Sanka nurse ni makhoi ase Serbian dagi immigrant oina Australia da lakhibani aduga mahaki masi amaga mayamba amaga sulai mahak ase HEK POKPAGA mahaki mamana yengba amasung nuksina konbiba pamlamde adugi mahutta mahaki mama amasung mapa anido hospital dagi lonna sen kirami maramdi Nicholas James asi poklakpa matamda tetra amelia syndrome haiba yamna tangna thokpa makhong makhut amatta yaudana poklakhi mahaki khong amatta yaude haibadi yaroi dauri mahaki khwangi het makhada khongsa ani panba khong yauri khongsa sing do operation tawraga tongan tongan khaidolaga mahangna khut oina sijinaduna hingli Nicholas James na limit amatta thamdana masi ngam loi haibase amatta leitana ai ngamgani masi tawgani ai tawnaba honagani haiduna kanna honarapagi mahaina mahak phajana satpa ngami songba ngami iroiba ngami iba ngami skateboard thauba ngami amasung computer da 43 watts per minute da typing tawba ngami mahaki thauna adu urubada mama apana Syndrel with disable gi school du thabagi mahutta public school do ina tharami maramdi mahaki makhong makhut amatta yaudrakasu mahaki wakhal losingdi mayamdagi thoitok hendokpa haiba adu oirami mahaki phibam adu ubada mahaki school gi marup mapangsingna tattana karem kathaina biba langna biba mangonda tattana sigumba thogo asi tholami masina Nicholas James ta depression chatpa wakhal nungahandaba wakhal sarang na hanba mahaki ningjariba sapumba mayol thudekpa haibadu oiki mahakna sahi 10 surapa matamda bat tapta irangaraga suicide tawnaba fawba honarakhi matang asidane mahakisu negative energy dagi positive energy da lakhibagi tanjada mahakku nungsibiba kaya amasu leiramki mahakna sahi 13 surapa matamda mahaki ahanba space chhatra tarukna babo oiduna high school da piki masidagi mahakna tasengba asanba miteng ama uba ngamlakhi madudi tantaraba haksang namthabiraba pulsi mahakumba kaya sibu thongna hapa aikhoisu meaningful oiba life ta hingba yai haibis mahakna sahi 12 surapa matamda Bachelor of Commerce ta Griffith University dagi graduate oishale Nicholas James na warep ama lorme mahakna malem pumba satuna motivational speech pigani hai maram asina mahakna non-profit organization Life Without Limbs habse semduna disabled singda laknabiba karem kathainabiba tauriba mayam asigi mayokta campaign sathaba hoki makha tarapada Nicholas James na 60 countries sendada satuna malemda leiriba millions of people gi mamangda 3000 plus platform hendada magi motivational speech speaker ngasing asima malemda kwaidagi demand laiba motivational speaker oina record laire Nicholas James ki ahanba lyric Life Without Limbs haiba si 26 October 2010 da Random House na phongki lyric asi lon kuntra da translate tawduna 1 million copy henba yonduna best selling book oiki masigi makha tarapada mahana lyric kaya amasu phongkhre 2008 ki matamda mahaki motivational speech adubu taba lakhibi nupi kane nihara mahaka thengnaki makhoi ani ase hanba sak unabada amana amabu nungsiba phaunaki habidi love at first sight habidi magni madugi matung sahi mari lairaga 12 February 2012 ta makhoi ani longle hojikti masanupa ani twins masanupi ani punna masamari ki mapa oire mahaki quotes sumnai isagi leitaba posakta kaptuna leibagi mahuta isagi leijariba posak khara aduda nungaiba phongdokta sini